Hi everyone, welcome back to my YouTube channel. Mayam punumapu rock with Arun taram no ukchabagalona na ikop nonjari. Mayam na agi Manipur horror story KHUL ADUDA hairiba wari adugi ahanba tangkak tabikhara matung asida ngasi amuk wari asigi makha anisuba tangkak uduna lakjari. Kanagumba echil enao singna hairiba wari asigi ahanba tangkak tabihoudraba taragadi description da link pujarakli link duda changbiraga wari asigi ahanba saruk tabinabasu khanganjari. Hojik taminarasi Manipur horror story KHUL ADUDA anisuba tangkak. Chik mirau khul taraktraba ahing nongyai gi matam numidangi pungna tarani thoi yairakpa pungja aduda ahing gi achikpa bu thugaina nabagidamkta lapna taujing haro kayana khongli kwakna lakna khonglakpa tanja aduda haina khibagi matung ina makhoi mangamak makhoi gi kadagi tholaktuna living room da pullare. Makhoi amana amada sanalupa hapnanaba khawpek yaurabra haina hangnaraba matungda mangamak sanalupa lairiba kaadu tamna sangchanki. Makhoina kaadu tamna lakpada yum madugi ngaliba maising ado amuk mam amuk ngan tawrakhi. Ngasai changbadadi kaisu tawdabani aduga hojik tawri ibasina karino haina makhoi khanna kaadu yonanaba sangchanlai. Kaadugi mamangda hek lepaga ahum ikhang khangaudana kadaidagino khangdaba nong khalakpagi makhol tare manga makhan nong hek khalakpaduda kaadugi amuk mam amuk ngan toromba maising ado khangmut mutkirami hanagumna sana lupa lairiba kaadudi adama nganduna leirami. Asumna mayam adu sana lupa launanabagidamkta lakpana makhoida khangalaiba adugumba akibagi saktamsing ado makhoina karisu thausaruti. Asumna kaadugi thongdu hangdoklami manungda makhoi mangamak changsanduna panthaba tawduna sanalupa sing ado makhoina purakliba khaw bag sing aduda hapnanaba honarakpada khanghoudana yum ado juar harakpagum thak niklami. Mayam juar haraboi ningdana chaknga haiduna makhada phamthani minute ani ahum niklamlaba matungda tuminna muk laikhirami. Hojikti makhoigi pukningda khara chingnaba horoklami tombana haibadu chumlaba jatla haina adubu mangda sana lupa paisana chingumna paiduna leibadu makhoigi wakhal onkiduna oiningba oirasunu sana lupa paisa singchidi laudaba yadre khanna makhoina purakpa khawsing adu sanana pik thallabada kaadudagi tholaknaba sem sarami. Asumna kaadudagi tholaktuna khongthang tara kunmuk thanglaba matungda boyaina ihe ngaikho ekhoidi kaagi thong thinglamdre kaasiki thong sum hangdoklumnabadi sungsoi soidana chingnakhrani maramasina tawningthau nangna maning thangba haidu thoe kaagi thongdo thinglam hairakpadagi ningthauna kaadugi thongdo thingba changsalli. Thong adu thingnanabagidamkta ponadu hek paibaga kanagumba nupigi khut manba amana ningthaugi khudang paiduna kaaduda khangching kirami aduga thong adusu masa mathanta gam launa thingjinki. Mapanda leihoriba makhoi marina ningthaubu kauduna chensilaklaga thongdu hangdoknaba hotnai adubu upai lekhide. Manungdana ningthau law khongba akiba kayaga lonana ai lale aibu ngakpiu aibu kanbiu haiba kholautana kaadu pumnin milami. Makhoi marina mapanda ningthaubu kauduna thong thili thong hangdoknaba hotnai. Asumna manungda law khongliba ningthaudu tuminna muk leikhi makhoisu thong thinba lepi. Makhoina thong thinba hek lepkhibaga thong adu masa mathanta khanghang hangdokcharai. Kaadugi manungda oiramliba phibam adudi akiba ngakta oikre. Ihing tairaba nupigi mawong manba saktam amana ningthaugi akakpa makok amadi
saktam adugi masagi akakpa makok adu pairaga lairamba phiyom adu urubada makhoi mari maikai khangdana amamba maraktuda chenaki makhoina sum chelakpada mutlamba mai adu thangan ngantolakpaga mapa chanana makhoigi mamangda sha marak nga marak oiba nupa nupigi apunba hakchang ama leptun leirami akibagi masak adu urubada makhoi mari mana hingnanaba maikai amamamda chenaki asumna esai naubusu masa hingnanaba chelakpada chena mana cheliba maikai adu kadomdono haibadi khangjaramdi mana sum chelakpana ngasai sana lupa laifam oiriba ka adugi mamangda yauruklami mana khalami aina cheliba sidi kadomdano aidi chena makai chelaga hanagi phirumda amuk laklena kiman khibana kanasu leitraba mafam aduda mahak masana tawjakhiba maran punamak yajaduna ai sana lupa pamjade ai bukan biyu haina kapjarami matamduda ka manungdagi tanikpa khonjelna asumna hairei miyoibana khoina kalak khambal chawbana asuk phajakraba sangsar se masak thielam aibang miyoibana karigi adukki matik kalakliba khambal liba nakhoi leibana ngasige sangsara se amakpa sangsara ma haibudo oy ngasidi kalak khambal chawbana khoi khuding makpu mafam mase maktada tumna hatkani asumna hairam laga asai naubagi masam du pairaga ka manungda soro laktuna sinchanki sana lupa mathaktuda on duna aibu ngakpiu aibu kanbiu paiduna lauram asumna mahakna law khonglingai chin ka tholingai tanja aduda maningdagi kanagumba misak amana mahakki machinda sana khubam paiduna mayada inchalam haujikti esai adu shor phungatuna lawba ngamkhidre mamitagi mapi ira chentharakuna mangonda sana lupa illibadu kanano haina yengkhatlui madudana hena angakpagi masak oikre makhoiga lakminnakhiba kadumaktada mangakaktuna hatopikhraba ningthou oiramki ningthougi masak hek urubada pakhatpa thukatpana lonana asai nauba mafam madumaktada sikirami somdana lokesu sor thabet honduna tung hanna yengna chelakpada un ngakta pairaga laiba ka amada chenchallure angakpani ngasai makai makhoina yum masigi ka singasi yengchalopa matamda asigumba ka di lehudi adubu un ngakta laiba ka si kadaidano haina masu khanpham khangdana leirami un ngakta laiba mafam oibana ingbasu yamna inglami lokesh pakhat si kadai ing si kadai khanpham khangdana leiringaida un mapak amagi marumdagi angang ama kappagi makhol tarai lokeshna masa mathanta khanjarami asuk ingkraba mafam masida kadaidagi angangi makholno asumna khanna angang kappagi makhol tariba maikaiduda sangsalli lokeshna angang adu hek ubaga angang adu kappa tokhirami ingkraba kaduda angang adu mafi marol amatta yaudana matung onthoktuna phamlaga leri lokeshna angang adu lokhotke hek tawbaga angang adugi mangak adu khanglei laitholai lokesh khangprek khangduna longna taki makokna un mapak amada yasanbada lokesh gyan haiphet mangi gyan khanglak lai longna phuk hogalakpada phamduna leiramba angang adu mamaiduna manang ganda palaga hogatlaga lokesh tamna laaga hairei sana lupa kayam puba ngamjare nangi punsi konaradra asuk yam khraba sana lupa mayam singase kalakpan henman khibana tinariba namanaba phawba hatnanaba thorang tawri nangdi hingbagi artha laitri haina angang aduna lokesh ki makhong adu paiduna hayatli lokesh law khongduna ai lankhri ai bomta kanbiu haina lawba natana upai lekide lokesh na haiba lawba tabagi mahutta un mapak maraksing aduda lokesh bo hayatuna angang aduna lokesh ki makok adu thugaiduna mafam madumaktada hatoki asumna maikai yamadana wanglen sum chelakpada ka amada thunguri mahakna thunguri ba ka adudadi
saru sayang tongan tonganba laboratory gi potlam kayana pik thana leiba ka ama oiram ka du ubada wanglen pakat phabagum tawi maramdi mahak forensic laboratory da adum lerakpa misak ama oibana ka du ubada kiba phaukhide adu bungaklibadi mafam masida kamdongna asigumba ka ama leramliba khanna khanna sum sum paklang sing adudal leiduna yenglakpada yum masigi living room da thelhauba mayek sengdraba photo sing ado mafam masida su thetuna lerammi ngaklibadi ngasai makhaidi mayek senghaudraba adugumba photo sing ado hojikti loinamak mayek senglami photo aduda nupa ama nupi ama aduga angang amagi saktam sing yauram photo aduda yauriba nupa aduna photo manungdagi chongthoraktuna Wanglen da asumna hanglamme hey Mr. Wanglen nang mafam masida kaidawba lakpano Wanglen yamna sukire oiriba phibamdo mamana pokpadagi urakhidribana adubu wang ama hanglibana khumdabasu yadabana kina pakhatna ai khulasigi thokriba thodokshing asigi maramda tikat palakpani nupa aduna adudi tikat labra khulasigi maramda kari khangma ngamlen ha Wanglen tikat pahodri kari gumba langla langchat amata khangri nupa aduna oh adudi ahing sida nakhoi di kari tawriba nasagi na thau pangthoktuna khanglinglibo wafamsing khangnaba khotnabagi mahutta nasagi oijabana mang thaduna karam chawba thabak asi chathariba haina yamna sauna lauduna phaklangda songchanduna napsinduna waikhugi mawongda phaklangda naptuna chatli aduga makha tana hairei nangumba officer kaya leibana ngasidi lamdam mase chawkhatpa ngamdriba tawgadabana thode niyom chumna tawbagi mahutta nasagi oijaba thiba nangumbadi hingduna leibagi kanadri asumna hairamnaga phaklangdagi chongthorklaga Wanglenda oina napsinki Wanglen leiriba laboratory gi pochei charu sayang table chokri maraktoda question chenduna masa matomta yekhenjarami thomjinjarami wa ngang ngamjada lau khongbasu ngamjada masa pumba ihing naing sana Wanglen su mafam adumaktada thawai tharami hojikti lakminariba makhoi manga gi manungda boyai khaktamak ngaire boyai su sum sum chelakpana living room adu yawraklami boyai awaba kokjai maga cheminarakpa makhoi ahumdu ngaiba oina mana purakpa sana lupa yawba khawdu makhada thamlaga masu phamthai mana hek phamthabaga khonjel ahumna amatto oina lauraki kanano nangna ngairiba boyai khonjel adu tabada phuk haugatuna kanano haina leiduna yenglai kanasu leiba ude amuksu hairei nangna ngairiba makhoi adudi nangi nakta amuk hanna laklaroi nangi ningjaba thunglabani nangna makhoibu hatpa pamlibato aikhoina nangi nahutsin makhoibu lanbi khrabani hojikti sana lupa khodingmak nangi ngakta oirabani haiduna khekna law noklami boyai shauna lawraga nakhoi kanano nathawna leirabadi aigi mangda leptu law mirot oiraga wa nganglakano khonjel singaduna nang aikhoi bu masak khangningra boyai khangningi follow aigi mangda yum madugi stair dudagi masak matau phajarabi nupi amaga loinana nupa ama angang macha amaga kumtharei boyai ngakna nakhoi kanano yum sida matau karna leramni bano nupi aduna hey wahang adudi aina nangonda hangadabani masi hairaga thariba sofa aduda makhoi ahum phamthai nupi nangbu khulsidagi yamna thuna chatpa pamkhibadaini nangi nathak thongba officer na haiba wa thawoidaba nasagi aningba apambada tawba nangna
ꯈꯨꯜꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯑꯗꯨꯒ ꯀꯥꯟꯅꯒꯗꯕ ꯃꯇꯥꯡ ꯂꯥꯛꯂꯒꯅ ꯅꯁꯥ ꯈꯛꯀꯤ ꯈꯟꯕ ꯅꯠꯇ꯭ꯔꯥ ꯄꯣꯌꯥꯏ ꯃꯗꯨ ꯑꯔꯥꯟꯕꯅꯤ ꯑꯩꯅ ꯃꯗꯨ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯉꯥꯡ ꯑꯄꯤꯛꯄꯗꯨꯅ ꯕꯕꯥ matam manghan bakana di magi apamba pikrasi apikpa mamagi khomlang thakliba angang aduna wang nganglakpa tabada boyai kibana kham thengkhre haujikti mahak khangjarak-lami oijaba thibana miyoibagi punsibu norokki komda puduna chatli haiba adudagi mamitta mapi chadum chadum taduna kapladuna masagi maral yajaraduna lale haina khurmi nupa aduna nangna ngaijariba nangi namanabasing adu se sida leiri hairaga makhoi mari ki akakpa makok na lei parengum lenglaga poyai ki ngaksamda khupchin birami akakpa makok pareng aduna magi ngaksamda yalaga leiraba aduda pakhatpa heman khibana mitna sandoklamlaga wanthaduna taki asumna ahing adu hokiduna ayukki numit tholaki lemahuriba tomba sanamatum kanta haugalak aduna mamai mamit tathok brush tawba loraduna ayukki breakfast sanaba living room da tholai ngarang ahing yum asida thokiba thodoksingdi makhoi ahumdi amat khanglamde aduna living room duda makhoi mangabu ngaiduna leiri thoklak mandraba dudadi tombana sanamatum makhoi mangado kaidorino amukta yungcho ngarang aina wa khara haikhibudugi warauduna amuk leramgani matam se yadre breakfast matungda khulsi koina chatuna survey hogadoribani sanamatum su khoi hairamlaga makhoi mangabu kauba chatlami sanamatumna makhoigi kasing bathroom sing changduna yengi amatta leitrabadudadi prap chalaktuna tombada makhoi room da amatta leiramdre adudagi makhoi ahumdu pakhatna makhoi mangabu kauduna thirami ground floor gi room sing amadi mapanda ka leibra haina koi kauduna thirami phangaktrabada mathakki floor gi room sing aduda yengnaba makhoi ahum stair domda chenkhatli makhoina stair yoromdaida mi amagi hakchang taduna leibadu urami sangchenduna yengbada angak perfume adu ure boyai gi ngaksam maduda makhoi mari gi akakpa makok parengduga boyai gi hakchanga taduna leibadu urure angakpa pakhatpa nungaitaba kapningba loina punduna boyai gi manakta sangchenduna boyai bu hawdoi makhoi mari gi akakpa makok adusu boyai gi ngaksamdagi lokthokduna nakanda thami tombana boyai gi masaduda paiduna yengi boyai mihun leiramli tombana kantada ising khara loru haina hairakpadagi ising loruraga boyai gi maida saikhelli boyai mit khangpang pangthoi boyai na mit pangtholakpada magi manakta tomba kanta sanamatumna question hamduna mabu laikan narambadu ururaga o khongna kaplaga itaw tomba aibo amukta ngakpiyu ai yamna lankre nangna haiba wa yaramlabathi ekhoi mangana thengnariba khudong thibase thoklamloi itaw nangna haiba chumi khulla sida thokliba thokdoksing asiga sana lupasing asiga mari leinai itaw aigi aroiba batam lak aina hairamgadabadi aigi imung manungdo khara yengchanbiyu itaw khulsigi maramda khangnaba khulsidagi chelakhiba miyoi singda kasida leiriba photo sing utlaga hangbada achumba khudimak loina khanglagani itaw photo sing sana lu asumna aroibada wahai mapung phadaba kaya hairamlaga boyai aroiba shor honki makhoi ahumna boyai amadi laikhidraba makhoi maribu kauduna kapjarami ai hak kapluraba matungda tombana hairaklami itaw
ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯦ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯝꯂꯨꯔꯁꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯒꯤ ꯍꯛꯆꯥꯡꯁꯨ ꯊꯤꯔꯁꯤ ꯑꯁꯨꯝ ꯍꯥꯏꯅꯔꯒ ꯕꯣꯌꯥꯏꯅ ꯄꯨꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯈꯥꯎ ꯑꯃꯗꯤ ꯑꯁꯥꯏ ꯅꯥꯎꯕꯒꯤ ꯑꯀꯛꯄ ꯃꯀꯣꯛꯇꯨꯗ ꯌꯥꯎꯔꯝꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯄꯨꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ ꯁꯅꯥ ꯂꯨꯄꯥ ꯊꯝꯕ ꯆꯪꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯁꯥꯏ ꯅꯥꯎꯕꯒꯤ ꯃꯀꯣꯛ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡꯗꯨꯁꯨ ꯊꯦꯡꯅꯔꯦ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯊꯝꯂꯝꯂꯒ ꯍꯛꯆꯥꯡ ꯑꯅꯤꯗꯨ ꯄꯨꯊꯣꯔꯛꯂꯦ ꯂꯦꯝꯍꯧꯔꯤꯕ ꯍꯛꯆꯥꯡ ꯑꯅꯤ ꯑꯗꯨꯁꯨ ꯀꯥꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯔꯨꯝꯗ ꯂꯩꯔꯝꯗꯨꯅ ꯄꯨꯊꯣꯛꯂꯛꯇꯨꯅ ꯂꯤꯕꯤꯡ ꯔꯨꯝꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ 5 ꯑꯗꯨ ꯊꯝꯂꯦ ꯀꯥꯟꯇꯅ ꯏꯇꯥꯎ ꯃꯈꯣꯏ 5ꯒꯤ ꯃꯊꯧ ꯃꯉꯝꯁꯤꯗꯤ ꯀꯞꯇꯧꯁꯤꯒꯦ ꯇꯣꯝꯕꯅ ꯃꯈꯣꯏ 5ꯒꯤ ꯃꯊꯧ ꯃꯉꯝꯗꯤ ꯏꯝꯐꯥꯜꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯇꯧꯔꯨꯔꯁꯤ ꯑꯗꯨꯒ ꯕꯣꯌꯥꯏꯅ ꯍꯥꯏꯔꯝꯕ ꯑꯗꯨꯃꯛ ꯇꯧꯔꯁꯤ ꯊꯦꯠꯂꯤꯕ ꯐꯣꯇꯣꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯁꯤ ꯑꯁꯨꯝꯅ ꯍꯛꯆꯥꯡ 5 ꯑꯗꯨ ꯒꯥꯔꯤꯗ ꯍꯥꯞꯆꯜꯂꯦ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛꯁꯨ ꯑꯗꯨꯒ ꯐꯣꯇꯣꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯒꯥꯔꯤ ꯊꯧꯔꯛꯄꯗ ꯉꯔꯥꯡ ꯊꯦꯡꯅꯕ ꯂꯥꯏꯁꯪ ꯑꯗꯨ ꯌꯧꯔꯝꯗꯥꯏꯗ ꯃꯐꯤ ꯃꯔꯣꯜ ꯐꯖꯅ ꯁꯦꯠꯇ꯭ꯔꯕ ꯃꯁꯝ ꯃꯀꯣꯏꯁꯨ ꯌꯥꯝꯅ ꯁꯥꯡꯕ ꯍꯦꯛ ꯌꯦꯡꯕꯗ ꯂꯥꯏꯅꯤꯡꯕ ꯃꯥꯟꯕ ꯑꯍꯜ ꯑꯃ ꯂꯝꯕꯤ ꯃꯌꯥꯏꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯒꯥꯔꯤ ꯑꯗꯨ ꯈꯪꯈꯥꯝ ꯈꯥꯝꯃꯤ ꯁꯅꯥ ꯃꯇꯨꯝꯅ ꯈꯔ ꯁꯥꯎꯔꯞꯅ ꯀꯅꯥꯅꯣ ꯑꯍꯟ ꯅꯪ ꯉꯥꯎꯔꯕ꯭ꯔꯥ ꯒꯥꯔꯤ ꯃꯃꯥꯡꯁꯤꯗ ꯂꯦꯞꯁꯤꯜꯂꯤꯕꯗꯨ ꯁꯤꯔꯒꯦ ꯍꯥꯏꯔꯤꯔꯥ ꯑꯍꯜ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯀꯔꯤꯒꯤ ꯒꯥꯔꯤ ꯈꯥꯝꯂꯤꯕꯅꯣ ꯑꯩꯕꯨ ꯒꯥꯔꯤꯗꯨꯅ ꯊꯣꯝꯂꯒ ꯍꯥꯠꯂꯨ ꯌꯥꯗ꯭ꯔꯥ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩꯁꯨ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯔꯕ ꯈꯨꯜꯁꯤꯗ ꯇꯣꯝꯕꯅ ꯉꯥꯏꯈꯣ ꯑꯍꯜ ꯑꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤ ꯃꯥꯜꯂꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯃꯍꯥꯛ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯍꯪꯈꯤꯁꯤ ꯒꯥꯔꯤꯗꯒꯤ ꯃꯈꯣꯏ 3 ꯀꯨꯝꯊꯔꯛꯂꯒ ꯑꯍꯜ ꯑꯗꯨꯕꯨ ꯀꯣꯡꯈꯠꯇꯨꯅ ꯂꯥꯏꯁꯪ ꯑꯗꯨꯗ ꯄꯨꯈꯠꯇꯨꯅ ꯐꯝꯍꯜꯂꯤ ꯇꯣꯝꯕꯅ ꯍꯪꯂꯛꯏ ꯄꯥꯕꯨꯡ ꯀꯔꯤꯒꯤꯅꯣ ꯄꯥꯕꯨꯡꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯄꯥꯕꯨꯡꯒꯤ ꯏꯆꯥꯁꯤꯡ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯑꯁꯤꯅ ꯀꯔꯝꯅ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯅ ꯋꯥꯍꯪ ꯃꯊꯪ ꯍꯪꯂꯛꯏ ꯑꯍꯜ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯂꯣꯏꯅ ꯂꯩ ꯈꯨꯜ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥ ꯏꯃꯧ ꯏꯁꯨ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯦ ꯀꯥꯟꯇꯅ ꯀꯔꯤꯒꯤ ꯄꯥꯕꯨꯡꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯀꯔꯝꯅ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ ꯃꯐꯝ ꯑꯁꯤ ꯑꯩꯒꯤ ꯄꯣꯛꯅꯐꯝꯅꯤ ꯑꯩꯒꯤ ꯈꯣꯏꯔꯤ ꯅꯧꯐꯝ ꯇꯥꯈꯤꯕ ꯃꯐꯝꯅꯤ ꯁꯤꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯂꯩꯍꯧꯕꯅꯤ ꯇꯣꯝꯕꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯁꯅꯥ ꯃꯇꯨꯝꯗ ꯌꯨꯝꯗꯨꯗꯒꯤ ꯄꯨꯔꯛꯄ ꯐꯣꯇꯣ ꯑꯗꯨ ꯒꯥꯔꯤꯗꯨꯗꯒꯤ ꯂꯧꯍꯜꯂꯨꯏ ꯇꯣꯝꯕꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒ ꯐꯣꯇꯣꯁꯤꯡ ꯑꯁꯤꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯈꯨꯜꯒꯤ ꯆꯤꯗꯥꯏꯗ ꯂꯩꯍꯧꯔꯤꯕ ꯌꯨꯝ ꯑꯗꯨꯅ ꯀꯅꯥꯒꯤꯅꯣ ꯑꯍꯜ ꯐꯣꯇꯣ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯕꯨꯡꯉꯣ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯐꯣꯇꯣ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏ 3 ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯉꯥꯛꯇꯅꯤꯅꯦ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯅꯤ ꯅꯨꯡꯁꯤ ꯍꯩꯇꯅ ꯐꯣꯇꯣ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯁꯤꯡꯗꯨꯅ ꯇꯣꯝꯕ ꯄꯥꯕꯨꯡ ꯀꯔꯝꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏ 3 ꯑꯁꯤꯕꯨ ꯍꯥꯠꯄꯤꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯑꯃꯨꯛꯇ ꯂꯤꯕꯤꯌꯨ ꯃꯁꯤꯒ ꯂꯣꯏꯅꯅ ꯂꯣꯏꯖꯔꯦ ꯃꯅꯤꯄꯨꯔ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯨꯜ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗ ꯉꯥꯏꯕꯤꯔꯝꯃꯨ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯋꯥꯔꯤ ꯑꯁꯤꯒꯤ 3ꯁꯨꯕ ꯇꯥꯡꯀꯛꯀ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯔꯕ ꯃꯊꯦꯜ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ